Ningthoujam Anjit Mangang na Eeba Lairik ani Ngasi Chaobi Memorial School gi tara Suba Mapok Numit PALLAN THOURAMGA mari LEINANA FONGKHRE Ngasi gi thoram aduda DMU gi Professor amadi Manipur Sahitya Parisad ki Secretary Dr. Ilangbam Priyobatana Athoiba Mithunglen amadi Gyotis Acharya Navayakaranam Thokchom Ivo Chobana Thoramapu Oiki Thouramaduga Mari Leinana Chief Guest ki Warol Pireduna Dr. Ilangbam Priyobatana Haikibada Lairik Eeba Haibasi Aina Uriba Samas ki Masak Adu Uthokpani Adubu Sarkar gi Karmachari Ama Oiba Haibasi Ningtamna Ibadi Ngamdabani Anjit Mangang gi Lairik Asina Tungi Haugalakliba Angang Singda Yamna Chauna Kana Bakharadi Soidanamaki Fanglagani Haiduna Tazabatamki Loinana Ngasi ki Thouramaduga Mari Leinana School Asigi Mamang Chahida Class 10 da Mai Pakraba Mahiroi Kaya dasu Manamatum Diathoki Thouramaduda Hairok Jila Parisad ki member Morangthem Rasmani Amadi Manipur Sahitya Parisad ki President Tongbram Babulan Amadi Atai Pradhan member Kaya su Sarukyaki Amadi Ngasi dapat napulabasing asidi Ngasi Dr. Olipa Engineer Olipa Acuba Pangkaripa Puluk Kase Ozana Sengini Engineer Olipa Papayan Hayaka Wadinambo Ozanati Shikura Party Siva Mag Masaraki Ela Naksu Naka Nagi Sohari Bataka Karino Aydana Thir Harekanda Mag Musiba Amuk Namba Popituna Mon Luis Hemaki Hada Yadunami